ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯕꯗꯗꯤ ꯐꯤꯜꯗ ꯂꯩꯔꯤꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯎ ꯂꯩꯔꯕꯅꯤꯅ ꯀꯔꯝꯕꯅ ꯆꯨꯝꯃꯤ ꯀꯔꯝꯕꯅ ꯂꯥꯜꯂꯤ ꯁꯤ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯨ ꯒꯃꯦꯟ ꯑꯃ ꯂꯩꯇꯥꯔꯒꯗꯤ ꯃꯁꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯄꯣꯠ ꯑꯃꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯒꯃꯦꯟꯁꯤ ꯃꯤ ꯍꯥꯠꯄ ꯑꯩꯅ ꯊꯤꯡꯉꯝꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯌꯨꯝ ꯃꯩ ꯊꯥꯕ ꯑꯩ ꯊꯤꯡꯉꯝꯗ꯭ꯔꯦ ꯀꯣ ꯑꯗꯨꯒ ꯑꯩ ꯆꯤꯡꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯁꯤ ꯀꯔꯤ ꯂꯥꯏꯕꯜ ꯑꯣꯏ ꯑꯩꯁꯤ ꯃꯤꯁ ꯑꯣꯏꯕꯒꯤ ꯀꯔꯤꯝ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯗꯤ ꯄꯔꯁꯅꯦꯜ ꯔꯨꯜ ꯂꯩꯇꯥꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯂꯤꯂꯥ ꯑꯃ ꯂꯩꯈꯤꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯌꯦꯁ ꯑꯍꯨꯝꯗ ꯄꯤꯌꯥꯔ ꯊꯝꯕꯒꯤ ꯑꯣꯖꯥ ꯍꯦꯃꯟꯇꯒꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯃ ꯐꯅꯌꯥꯝ ꯏꯔꯥꯡ ꯀꯜꯂꯒꯁꯨ ꯉꯥꯏꯔꯦ ꯑꯃ ꯇꯧꯔꯒꯁꯨ ꯉꯥꯏꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝꯁꯤ ꯐꯒꯠꯂꯦ ꯐꯔꯦꯗꯤ ꯍꯥꯏꯔꯣꯏꯀꯣ ꯃꯥꯅ ꯐꯒꯠꯂꯦ ꯍꯥꯏꯒꯠꯂꯦ ꯐꯒꯠꯂꯦ ꯍꯥꯏꯕ ꯉꯝꯒꯅꯤ ꯁꯤꯁꯨ ꯐꯒꯠꯂꯦ ꯑꯗꯨꯅ ꯐꯒꯠꯄꯒꯤ ꯃꯔꯝ ꯈꯔꯁꯨ ꯑꯗꯨꯝ ꯃꯥꯅ ꯑꯗꯨꯝ ꯄꯤ ꯅꯨꯡꯉꯥꯏ ꯃꯔꯝꯁꯤꯡꯗꯨꯗ ꯀꯗꯥꯏꯗ ꯂꯥꯟꯒꯦ ꯁꯤꯅꯤ ꯑꯩꯈꯣꯏ ꯍꯥꯏꯗꯣꯏꯁꯤ ꯀꯗꯥꯏꯗ ꯂꯥꯟꯒꯦ ꯁꯤꯅꯤ ꯗꯦꯟ ꯑꯗꯒꯤꯗꯤ ꯃꯩꯇꯩꯒ ꯀꯨꯀꯤꯒꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯇꯦꯟꯁꯟ ꯃꯌꯥꯝ ꯍꯧꯖꯤꯛ ꯈꯔ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯅꯝꯊꯩꯀꯣ ꯑꯃꯗ ꯄꯩꯕꯩ ꯋꯥꯅꯦꯕꯀꯣ ꯌꯥꯏꯔꯣꯡꯁꯤ ꯑꯃꯗ ꯐꯔꯒ ꯑꯃꯗ ꯑꯃꯨꯛ ꯊꯨꯡꯕꯩ ꯋꯥꯅꯦꯕ ꯄꯣꯠꯇꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯌꯦꯡꯉꯒꯗꯤ ꯂꯣꯏꯅꯃꯛ ꯑꯐꯕ ꯑꯝꯇ ꯑꯣꯏꯗꯦ ꯁꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯈꯪꯅꯕ ꯌꯥꯏ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯐꯤꯜꯗ ꯂꯩꯕ ꯑꯩꯈꯣꯏꯅꯗꯤ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯄꯣꯔꯛꯑꯦ ꯍꯥꯏꯁꯦ ꯀꯔꯥꯏꯋꯥꯏꯗ ꯄꯣꯔꯛꯏꯅꯣ ꯍꯥꯏꯁꯦ ꯊꯤꯕ ꯐꯪꯗꯦ ꯁꯤꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯍꯟꯊꯅꯔꯦ ꯍꯥꯏꯔꯒꯁꯨ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯗ ꯃꯩꯇꯩ ꯆꯪꯕ ꯌꯥꯗꯦ ꯑꯗ ꯃꯩꯇꯩꯒꯤ ꯑꯦꯔꯤꯌꯥꯗꯁꯨ ꯀꯨꯀꯤ ꯂꯥꯛꯇꯦ ꯁꯤꯅꯤꯅ ꯅꯠꯇ꯭ꯔꯥ ꯆꯞ ꯃꯥꯟꯅꯩꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯅꯤꯇꯤ ꯑꯥꯌꯣꯒ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯊꯧꯁꯤꯜꯒꯤ ꯃꯇꯥꯡꯗ ꯐꯝꯕ ꯃꯥꯒꯤ ꯁ꯭ꯇꯦꯠꯀꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤꯡꯗꯨ ꯈꯟꯅꯔꯒ ꯁꯦꯜ ꯊꯥꯗꯅꯕꯒꯤ ꯃꯇꯥꯡꯗ ꯇꯧꯕ ꯃꯤꯐꯝꯅꯦꯅ ꯑꯩꯈꯣꯏꯗꯤ ꯂꯧꯋꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯗꯤ ꯁꯨꯝ ꯄꯟꯕ ꯌꯥꯗꯕꯗꯒꯤ ꯄꯟꯕꯅꯤ ꯃꯌꯥꯝꯅꯁꯨ ꯃꯅꯤꯄꯨꯔꯁꯤ ꯂꯩꯕ ꯌꯥꯕ ꯃꯐꯝ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯕꯅꯤ나 ꯃꯥꯅ ꯃꯗꯨꯒꯤꯗꯨ ꯈꯔ ꯑꯗꯨꯝ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯈꯔ ꯑꯗꯨꯝ ꯍꯥꯏꯕꯅꯦꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯃꯥꯁꯨ ꯐꯥꯎꯔꯝꯒꯅꯦꯅ ꯈꯜꯂꯤ ꯑꯩꯅ ꯉꯥꯛꯏꯕ ꯃꯅꯤꯄꯨꯔꯁꯤꯕꯨ ꯀꯝꯗꯧꯔꯤꯖꯥꯠꯅꯣ ꯃꯁꯤꯕꯨ ꯅꯣꯡꯃꯇ ꯑꯩꯈꯣꯏ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯂꯩꯇꯕ ꯄꯥꯎꯁꯤ ꯏꯇꯥ ꯇꯥꯗꯦ ꯄꯥꯎꯆꯦꯁꯤꯡꯗꯁꯨ ꯉꯥꯏꯔꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯆꯩꯔꯤꯕ ꯈꯣꯠꯂꯤꯁꯤꯡꯁꯤ ꯑꯩꯕꯨ ꯅꯣꯡꯃꯇ ꯐꯩꯌꯦꯅ ꯊꯥꯒꯠꯇꯦ ꯁꯤ ꯃꯥ ꯁꯣꯏ ꯈꯪꯒꯅꯦꯕꯀꯣ ꯑꯗꯨ ꯐꯔꯒꯗꯤ ꯀꯃꯥꯏꯅ ꯐꯔꯦ ꯍꯥꯏꯔꯣꯏꯗꯣꯏꯅꯣ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯁꯤꯗ ꯑꯝꯇ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯃ ꯄꯥꯏꯕꯁꯦ ꯆꯍꯤ 10 ꯄꯥꯏꯕ 10 ꯄꯥꯏꯕ ꯑꯗꯨꯒꯤ ꯃꯊꯧ ꯀꯔꯤꯝ ꯇꯥꯗꯦ ꯀꯣ ꯃꯥꯏꯅ ꯀꯩꯁꯨ ꯁꯣꯟꯅꯅꯤꯡꯉꯥꯏ ꯀꯩꯁꯨ ꯑꯣꯏꯗꯦꯕ ꯑꯗꯨꯅ ꯇꯦꯜꯂꯁꯨ ꯇꯦꯅ ꯈꯤꯇꯪꯗꯪ ꯑꯣꯏꯔꯒꯁꯨ ꯑꯐꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯒꯗꯤ ꯁꯣꯟꯅꯩꯀꯣ ꯔꯥꯝ ꯔꯥꯏꯖ ꯍꯥꯏꯀꯣ ꯍꯥꯏꯗ꯭ꯔꯅꯦ ꯔꯥꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯉꯥꯛꯑꯝꯕꯁꯤꯕꯨ ꯆꯍꯤ ꯀꯌꯥ ꯉꯥꯛꯑꯝꯒꯦ ꯆꯍꯤ ꯀꯌꯥ ꯉꯥꯛꯑꯝꯒꯦꯕ ꯑꯋꯥꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯃꯥꯒꯤꯁꯦ ꯑꯗꯣ ꯃꯥꯅ ꯈꯤꯇꯪ ꯉꯥꯛꯑꯝꯕꯗꯨꯅ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯐꯪꯕꯗꯨꯅꯦꯕ ꯅꯨꯡꯉꯥꯏꯕꯗꯨꯅꯦꯕꯀꯣ ꯑꯗꯨꯅ ꯔꯥꯝ ꯔꯥꯏꯖ ꯍꯥꯏꯔꯤꯅꯦꯕ ꯑꯗꯣ ꯁꯤꯒꯤꯁꯤꯗ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛ ꯃꯇꯝꯁꯤꯗ ꯃꯅꯤꯄꯨꯔꯁꯤꯕꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯃꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯥꯏꯔꯝꯒꯗꯕ ꯃꯤꯁꯦ ꯑꯩꯗꯤ ꯈꯪꯗꯦ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯆꯨꯝ ꯆꯥꯕ ꯈꯔꯗꯤ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯑꯗ ꯑꯩ ꯀꯌꯥ ꯍꯥꯏꯔꯛꯀꯗꯕ ꯃꯥꯟꯐꯥꯠꯇꯦꯅ ꯈꯜꯂꯤ ꯑꯗꯨ ꯁꯤꯝꯂꯗꯤ ꯑꯗꯒꯤ ꯁꯤ ꯂꯥꯛꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯤ ꯑꯇꯩ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯁ꯭ꯇꯦꯠꯀꯤ ꯁꯕꯖꯦꯛꯅꯤ ꯁꯤꯃ ꯈꯪꯉꯤ ꯁ꯭ꯇꯦꯠꯀꯤ ꯁꯕꯖꯦꯛꯅꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯁꯤ ꯌꯦꯡꯕꯤꯔꯣ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯐꯖꯅ ꯃꯨꯟꯅꯇꯪ ꯈꯜꯂꯕ ꯀꯣ ꯂꯩꯄꯥꯛꯁꯤꯕꯨ ꯅꯨꯡꯁꯤꯕ ꯑꯃꯅ ꯂꯩꯄꯥꯛꯁꯤꯕꯨ ꯅꯨꯡꯁꯤꯖꯕ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯕ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣꯅ ꯈꯜꯂꯀꯥꯟꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯕ ꯃꯤꯗꯣ ꯇꯥꯕ ꯉꯝꯗꯕ ꯃꯤꯗꯣ ꯃꯔꯩꯄꯥꯛ ꯅꯨꯡꯁꯤꯕꯅꯦꯅ ꯂꯧꯗꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯕ ꯄꯣꯠ ꯑꯃꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯂꯩꯍꯩꯗ꯭ꯔꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯦ ꯁꯤꯃꯗꯤ ꯑꯩꯈꯣꯏ ꯌꯥꯃꯤꯟꯅꯁꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯀꯩꯗꯧꯉꯩ ꯐꯗꯣꯏꯅꯣꯁꯦ ꯑꯩꯈꯣꯏ ꯈꯪꯗꯦ ꯀꯅꯥꯗ ꯍꯥꯏꯔꯒ ꯀꯔꯤ ꯍꯥꯏꯔꯒ ꯐꯗꯣꯏꯅꯣꯁꯨ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯧ ꯍꯥꯏꯕꯁꯨ ꯇꯧꯕꯤꯗꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯉꯥꯡꯉꯤꯕ ꯅꯩꯅꯔꯤꯕ ꯃꯌꯥꯝꯁꯤ ꯒꯃꯦꯟꯠꯀꯤ ꯃꯅꯥꯗ ꯍꯥꯞꯇꯦ ꯗꯦꯟ ꯕꯤꯖꯦꯄꯤꯒꯤ ꯄꯥꯔꯇꯤꯗꯁꯨ ꯃꯅꯥꯗ ꯍꯥꯞꯇꯦ ꯇꯧꯐꯝ ꯊꯣꯛꯄ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯅꯁꯨ ꯇꯧꯗꯦ ꯅꯠꯇ꯭ꯔꯥ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄꯁꯤꯗꯤ ꯀꯅꯥꯒꯤꯅꯤ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯃꯦꯟꯠꯀꯤ ꯃꯥꯒꯤ ꯊꯧꯗꯥꯡꯅꯦꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯗꯦꯟ ꯍꯦꯛ ꯋꯥ ꯑꯃ ꯍꯥꯏꯖꯤꯜꯂꯨꯔꯒꯅ ꯁꯦꯟꯇꯔꯒ ꯇꯥꯟꯅꯔꯒ ꯇꯧꯅꯤ ꯍꯥꯏꯒꯨꯝꯕ ꯅꯠꯇ꯭ꯔꯥ ꯑꯗꯒꯤꯗꯤ ꯄꯨꯂꯤꯁ ꯊꯥꯖꯤꯟꯁꯤ ꯍꯥꯏꯔꯒꯁꯨ ꯃꯗꯨꯒꯤꯗꯨ ꯑꯥꯔꯗꯩ ꯄꯥꯔꯃꯤꯁꯟ ꯂꯧꯗ꯭ꯔꯒꯗꯤ ꯑꯩꯅ ꯉꯝꯗꯦ ꯍꯥꯏꯒꯨꯝꯕ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯁꯤꯅ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏ ꯍꯥꯏꯅꯈꯤꯕ ꯑꯥꯔꯇꯤꯀꯜ 355ꯇꯣ ꯑꯗꯨꯝ ꯂꯩꯔꯤꯕ꯭ꯔꯥ ꯁꯤꯕꯨ ꯑꯗꯨꯝ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯏꯟꯗꯤꯌꯥꯅ ꯍꯧꯖꯤꯛ ꯀꯩꯗꯧꯒꯦꯕꯨ ꯆꯥꯎꯈꯠꯄ ꯍꯥꯏꯇꯥꯔꯦ ꯕꯤꯁꯤꯠ ꯚꯥꯔꯠꯗꯤ ꯆꯥꯎꯈꯠꯄ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯚꯥꯔꯠꯁꯤ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯀꯔꯝꯕ ꯃꯇꯝꯗ 2014 ꯐꯥꯎ 47 ꯐꯥꯎ ꯃꯅꯨꯡꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯁꯦ
ngasagi India na ningkha tamba sahi sama surak pagi thorum tar ne ba sibo pada India se sakhot pa mo henni ha ya ko akhoi di sakhot pa wadi tu akhoi di yaudre ko akhoi di yaudre de kainu hakanda India ke sakhot pagi sum yek matam da sum ang holak matam da akhoi di ka jogi bo point da fraction da 0 la aga matung da 1 ga da padu ne ba ko akhoi sai da di maduna puya de ba moi di Delhi sakhot lore Bihar sakhot lore Gujarat sakhot lore UP sakhot ga lore natra South India ka sakhot lore akhoi sai di hanna moi ka su yeng ponte ba ko si por si le aduna akhoi na ka dore sara hen bagi awaba sara hen da bani Manipur da khoi no ji India da yaw je India na to bi se khoi sara hen da bagi da mak tani khoi le ri se ko ado akhoi bu nungai hen bagi wa de khoi kan ta le te masi ai niti ayok sida phajana khoi government amana na da semisa amana phajana haira gadi ai wakhal tar kane na khale ko sima ai hainingi aduna India gi mang di am mangi natra aduga mangi mangsida akhoi kanogi world gi economic ranking da sum haidarak-tana India si kaya sumda legre gadi pari yang biro ama ani ohum mari manga sumda haidagrabani natra hana di ohum sumda leini haimi natro haidara isni ko moina haidaba da Manipur di kaya da lerem ko de ge khalaga yengasi sila ka sida ujik tapsan ba yawre haiba yawre UNC gi demand ama mayam am hai ko UNC United Naga Council sibu kanara demand tauki hoi hangba yaw porse moina hariba mayam do di only see the khakang press note oina thokpani okay hoi na thokpani ko aduga demand gi format ta itargadi madu phajana governor da ni khangde then adagi then chief minister da ni khangde then union home minister da ni khangde ama tha da khot na soiga tawdana unabani khangde ama tawdangde forum ma da chakada pot amane aduna moigi wase akhoigi ujikta yamna kanna lobu ya pot ate pressure sum tawai wani mayam nungai na basum tawai wani bako taseng bagi di ujiki matam da nemchaki gi ngapum lokho gai na haibasi ai ngamgani haba thaje de chief minister da gamadu ngamgodo leiti da mai da kutin jan ko ne hoi aduna akhoi da khangi naga dagi maitai dagi kuki hena lumna lawi se khangi ko lumna lawba sida akhoi government su yawi then central government su yawi yawi nar lei ne ko support sim lei aduna aina sagi sida sum laksa matam da Manipur gi matang ama palakanda law and order ai se hojiti kamai doge bu kang khong sai ba phim ma da lei ko karawai da law and order se phai se akhoi haiba ngamti maduga mapung oina tampaki lamdadi khara makhaidi control ngame aduga singi lamdadi ngamdabada laayadana ngamnabo horadi kayimto honade ko honade ado akhogi kanodi state ki home minister Govindas Kontok gimnadi khogi cobra mayam ama lakpase laisina moisina khogi Manipur gida ing tapa phim ama porpa ngamgane na manadi lawi ko cobra sai da ngapum ondoi ni kaino hakanda makut pula thadoi natro ngui kapi aro haidoi natro torise tampak tadi mu yaw da sudum yai cobra na da so dum yai commando na dum yai thai dum yar lai ujik dum yari jidi thadaluk ne amta ko ki markam thadaluk ne dum ngapum ola la adam ni ai sai thamsaki